lamdam asida thokliba irang asina maram oiraga miyamna pukning leitafam khangdana leidingai cherakta Maheiroi ani Hatkhibagi photo kya social media da Sandorakliba si Federation of Civil Society Organization Focs na Taraina Loude amasung akan mamongda condemn tawi haina Focs na thadorokpa cherol amana phongdorakli cherol sina makha taraduna hai Maheiroi ani si matam sang na thiba phangdana lakhibagi case adu CBI da sinakrabasu progress watpana miyamna CBI da thajaba walakle Maramaduna state lengang na miyang sentiment khangna case asi atubada NIA da transfer tobiu Jahi nauriba Maheiroi ani asida kuki kulai paibasina chathakiba thong asi Taraina Loude thong asi di mioi bagi lichat nate lodina state lengang nasu mara leibasing atuba matamda fagatuna logi matungina hakpa cherak pibiu haina apel torokle Amaromda kuki kulai paibasingna Maheiroi ani bu mihathina hatok pikibagi penadraba Maheiroi kyana lambi lamjaw do thoroktuna khongjang chaksilakpada state force amasung RAF na sanga da phubagumna Nauriba Maheiroi sing asida fuba madi tear gas smoke bomb kapsinduna tan khaiki basi tahoidaba thabakni changsilakli ba khongjang asi lana interest nate miyamgi damak amadi achumba wild fangnana bagi damak changsilak pa khongjang haibasi state force nasu khanthaba chungane hainasu cherol asina makhatari